हौजिक मयामगी मफमदा खुदोल तमजरी फुंगावारी लाइरेन निंगथौ अमदी चनु सनु खुल्लमगी अंगंबगी नाइतों पोक्चबी सक्ता चूदा मयामदगी हेंदोक पाथोकना निंगथीजबी लेसाबी अमनी सनु ममा मपाना लूना अमदी केथोक नौथोकना योक्लमी सनुगी निंगोल का अदुगी थारिबा फमुंग अदुगी कांखा मखादा उची मखुलमा हुलक्लमी मधु चनुनदी खंगलमदे चनु महौसादगी हौना मागी निंगोल का अदु मई ममना तुम्बा हैनरमदे अदुना मैनम मयाम अमा ngaना थालमी नोंगमदी चनुना असुम तुमलंबदगी ओलांग ओनसाउनरकपदगी तुम्बा कायरमी चनु तुम्थब याद्रबदा फमुंगदगी हौगतुना फमुंग ममांगदा लैरिबा तरेंग अदुदा यामना नुंगसीबा इसैगी सुर अमा ngangladu तरेंग अदुदा लंगसाक साकलमी महाकना असुमना लंगसाक साक्तुना लैरिंगै मतम असिदा महाकी फमुंग अदुगी कांखा मखादा लैरिबा उची मखुल अदुदगी अचौबा लाइरेल अमा थोक्लक्तुना चनुना लंगसाक साकलिबा तरेंग अदुगी ममांगदा लैरे चनु लाइरेन अदु उबदा इसै nganglamba अदु लेप्तुना ममित मना चप चप युंगबा मखै यामना कीना लाइरेन अदुदा येंगलमलगा लेक्थख्रे चनुना हेक लेक्थखिबगा लाइरेन अदु फजख्रबा चुंगफिराल चाख्रबा नुपा अमा ओंथोरक्तुना चनुगी मनाक्ता चंगसिंदुना चनुबु कोनखटलगा महाकी मतंबाक्ता मोंखांगना हलमी अदुगा चनुगी ममाइदा मखुत येत थंगबा अदुना अमुक्तंग नांथरमी असुमना मखुना हेक नांथबगा चनु ज्ञान लाक्ले चनु ज्ञान लाक्पगा फजख्रबा नुपा अमगी मतंबाक्ता मोनखांगनरंबा अदुदा यामना ngakलमी अदुगा नुपा असिबु महाकी मपुरोइबा यामना ओइनिंगलमी महा तपना हौगतुना फमी अदुगा नुपा असिदा येंगदुना असुमना हंगलई हे सखंगदबा पाखंग नहाकपु कनानो मदुदा नुपा असिना असुमना खुमलई आई लाइरेन निंगथौनी नहाकी फजरबा नुंसीरबा इसैगी सुर अदुबु ताबदा आई लैबा ngamद्रदुना लैनुंगी लम अदुदगी नहाकपु थिरक्लिबनी लाइरेन निंगथौनी खंगलबसु चनु नुपा असिबु नुंसीबा हेनमनखिबना करिसु नाचुंद्रे असुमना मखोय अनि नुंगाइबा वरी कया सानरमी नोंगालमदा यौरबदा येनसु खोंगलक्लमी येन खोंगलक्पा असिगी मखोल ताबदा नुपा असिना चनुदा असुमना हैरई आई चटलगे नोंगानगदौरे आई स्वाइदा कुइना लैबा याररोय मदुदा चनुदी मथ्वाय यामना वाजरमी नुपा असिबु मनाक्तगी चटलनिंगमदे अदुना वा अमता ngang मरु लुकना लैरमी चनुगी मतौ असिदा नुपा असिसु चनुबु थादोक्तुना चटपा ngamद्रे अदुना नुपा असिना महाकी ओइ थंगबा खुदोंबिदा सिरिबा खुदोप अदु लौथोक्तुना चनुदा पिरमी अदुगा असुमना हैरमी नहाकना खुदोप अदुगी ममाइदा तरेत लक हेक नानबगा आई मितना कुप्पदा नंगी ननाक्ता लाकनी चनुसु वाहैसी ताबदा यामना हराउजरमी हौजिक्ति नुपादु लाइरेन ओंदुना चनुगी फमुंग मखादा चंखिदुना उची मखुल अदुदा चंख्रे चनुसु खुदोप अदुबु मागी फिजीदा कन्ना किसिंदुना महाकसु फमुंगदा चंगदुना ngaihak हिपलमी असुमना चनु नुमित खुदिंगी ममागा मपागा तुमख्रगा खुदोप अदुगी ममाइदा तरेत लक नालदुना लाइरेन असिबु कौरदुना नुंगाई नुंगाइबा वरी कया सादुना अहिंग यारेक मिन्नरगा नोंगालमदाई येन खोंगक्पा मतमदा लाइरेन निंगथौ अदु चटखिरमी नोंगमदी चनुना तुरेलदा इसिंग सोकपा चटपदा महाकी फिजीदा चेतना किरिबा खुदोप अदु ताहौरमी अदुबु चनुदी करिसु खंगलमदे चनु मयुमदा हलक्तुना थबक इंखांग कया तौरमी नुमिदांग यौरबदा चाक थोंगले चाक थोंगबा लोइरगा चनुगी ममा अमदी मपागा पुन्ना चाक चामिन्नरे चाक तोक्लदुना कोलिक सिंग अदु निंगथीना फेंगदोक चामथोक्लगा चनु मागी निंगोल का अदुदा चंगलक्तुना
ꯃꯃꯥ ꯃꯄꯥ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯤꯡꯊꯤꯅ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕꯗ ꯂꯥꯏꯔꯦ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯧꯔꯒꯦ ꯈꯟꯗꯨꯅ ꯐꯤꯖꯤ ꯑꯗꯨꯗ ꯆꯦꯠꯅ ꯀꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯆꯅꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯄꯣꯠꯆꯩ ꯐꯤꯔꯣꯜ ꯄꯨꯝꯕ ꯆꯈꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩ ꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯣꯞ ꯐꯪꯗ꯭ꯔꯕꯗ ꯆꯅꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯒꯤ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯆꯅꯨ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯃꯥꯅ ꯑꯍꯤꯡ ꯏꯁꯩ ꯉꯪꯕꯗ ꯂꯥꯏꯔꯦ ꯅꯤꯡꯊꯧ ꯂꯥꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯐꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯊꯔꯒ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯉꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯇ꯭ꯔꯦ꯫ ꯂꯥꯏꯔꯦ ꯅꯤꯡꯊꯧ ꯂꯥꯛꯇ꯭ꯔꯕꯗ ꯍꯟꯗꯛꯇꯤ ꯆꯅꯨ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤ꯫ ꯆꯅꯨꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯃꯗꯤ ꯀꯥꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝ ꯑꯁꯤ ꯃꯃꯥꯅ ꯆꯤꯡꯅꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯅꯨꯗ ꯅꯤꯡꯊꯤꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯅꯨꯒꯤ ꯃꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯆꯅꯨꯒꯤ ꯃꯄꯥꯒ ꯇꯥꯟꯅꯔꯒꯦ ꯈꯜꯂꯗꯨꯅ ꯆꯅꯨꯒꯤ ꯃꯄꯥ ꯈꯨꯜꯒꯤ ꯑꯉꯝꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯈ꯭ꯔꯦ꯫ ꯆꯅꯨꯒꯤ ꯃꯄꯥ ꯑꯉꯝꯕ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯂꯝꯆꯠ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯈꯜꯂꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯆꯅꯨꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯅꯨꯅ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯗ ꯃꯄꯥ ꯑꯉꯝꯕꯗꯨ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯄꯥꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯂꯕꯗ ꯎꯃꯪ ꯑꯃꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯅꯥ ꯄꯨꯡꯕ ꯑꯋꯥꯡꯕ ꯎꯄꯥꯜ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯃꯄꯥ ꯑꯉꯝꯕꯁꯨ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯆꯅꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯉꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯒ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯆꯅꯨ ꯆꯅꯤꯡ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯟꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯃꯤ ꯂꯩꯅꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯔꯝꯂꯤꯕ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯟꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯅꯨ ꯃꯇꯣꯝꯇ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯆꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯆꯅꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄ ꯍꯩꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯅꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯇꯣꯝꯄꯣꯛ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯇꯣꯝꯄꯣꯛ ꯑꯊꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯈꯣꯏ ꯆꯣꯞꯄ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯟ ꯀꯌా ꯑꯃ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯁꯥꯃꯨ ꯑꯉꯥꯎꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟꯅ ꯀꯣꯠꯂꯒ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯂꯕꯗ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯅ ꯃꯃꯥꯡꯗ ꯆꯦꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯁꯤꯅ ꯂꯥꯎꯅꯔꯤꯕ ꯑꯁꯤ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯁꯥꯃꯨ ꯑꯉꯥꯎꯕꯗꯨꯅ ꯃꯌꯥꯝ ꯇꯥꯟꯈꯥꯏꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ
थूना चेंसिंदुना सामूगी ममैदा कन्ना पाइदुना सामू अदुबु कन्ना लंगथोक्लमी सामू अदु नुंजाव अमदा एसिनबेदगी मकोक काइदुना सीरे तोंपोकी मपांगल उबदा निंगथौ अदु यामना पेंजरमी महाकी तौबिमल उद्बा ओइना मचानुपी नाइतोम पोकपीदु थाजरगे हाइना खलमी अदुना निंगथौ अदुना तोंपोकपु कोनुंगदा पुरकले अदुगा महाकी मचानुपीगा लुहोंगननबा सिलमी अदुबु निंगथौगी मचानुपी अदुनदी तोंपोकपु हाइनरमदे अदुना मपा निंगथौदा असुमना हाइरमी पाबुंग अयहाकपु नुपा असिगा लुहोंगो हाइरबदी लैनुंगी लैबाक्ता लैबा लाइरे निंगथौना तोंगबा मनीगी खुंगुप अदुबु नुपा असिना पीरबदी अई लुहोंगनी हाइरमी ngamdrabadi nupa asibu hatpiyu macanupigi wafam asi tarabada ningthau mathwai yamna warami aduga macanupina hairiba thabak adu numit mangani gi manungda taugadabani hairami wafam asi tabada tompok mayumda laktuna mamada pau tamlari mama su wafam asi tabada yamna nungai jeramdi tompok mathwai wana khangpok sangadudagi numit humnidi hendoktre करी अमता वखल लौसिंग थोक्ट्रबा तोंपोक मागी हेक हेक खोय चोफम पाट अदुदा चतुना मथवाई नुंगाइतना खोय चोपलमी खोय असुम चोपदा खुदोप अमा मागी खोयदा पल्लकले खुदोप अदु उबदा यामना हराउना तोंपोक ममागी मनाक्ता लाक्तुना खुदोप अदुबो ममादा पिरमी चनु खुदोप अदु उब मक्तदा मागी मांगखिबा लाइरे निंगथौना पिरंबा खुदोप तुनी हाइबा खंगलमी चनु यामना थुना खुदोप अदुगी ममाइदा तरेलक नालमी हेक नानबा लोइबगा लाइरे निंगथौ अदु चनुगी ममांगदा थोरकली अदुगा नुपा अमगी सक्तमदा ओंथोखरे तोंपोक तौरिबा मतौ असिदा अंगकपना खम थेंगलमी चनुना थोखिबा पुंबा वारी लीदुना मपा मचा मसक खंगनहलमी अदुगा हौजिक तोंपोकता तारिबा खुदोंथीबा अदुगी मरमदा हाइरमी मदुदा लाइरे निंगथौ अदुना मागी खुंगुपतु लौथोक्तुना मचानुपा तोंपोकता पिरमी तोंपोक खुंगुप अदु पुरदुना निंगथौदा कटलरे असिगी मतुंगदा निंगथौ मचा अदु तोंपोकता लुहोंगदुना मखोय मयाम नुंगाइना पानखी फुंगावारी उच्ची हौचोंबा लमहेन तुहेनबना मथौदांग ओइजबा उची अमना खाव वांग खंगदखै मथोंग मरम खंगदना चेन चोंगलमी महाकना करी करीगुंबदना असंग अमान नापी सिंगबीगी लमजाउदा करीगुंबदना उक्रोंग वाक्रोंग नत्रगा खोंबाल लुपलांगदा चोंग चोंगदुना चटली महाकना असुम चटलिंगैदा करीगुंबदा सोट पेट कुंबगी मखोल अमा हेक ताबगा महाक यामना सेक्सिन्ना खुदुंगना लेपलगा मकोई अमसुंग ममई चपतिंगना माइकई मरी अकोइबदा लैदुना हौजिकी मखोलदो करिनो कदोमदनो खंगनबगी कोयेंग कोयेंग येंगलमी नोंगमा महाकना असुम चटलिंगै ngrang ngrang ninbagum मखोल अमा तारई मखोल असी ताबदगी नुंसा थीदुना महाकी मरुप सिंगी मनाक्ता तंजेन चेलक्तुना हंगी हो इताव नखोइबु हौजिकी मखोलदुबु हाइबनी ताहौब्राबा अतोप्पा उची सिंगना पाउखुम पिरई ताहौदेदो कदाइदगी मखोलनोदा हाइरगा मथौदा माइ ओनसिनखी महाक मथौ कयामुक कन्ना सुबगे हाइबबु मंगक फाउपा हंगच्चबा ngamjade adum oinamak ngak haigattana hairei ai hauzik nahaki adugumbagi wangang nabagi matam sangde ai thabak yamna chilli hanagi uchi ningba kaibadagi atopa uchi amagi manakta tanjen chelaktuna hauzik hangkhiba wang adumak hanglei uchi asinasu hairaki nate nangbu ngaurabra ai kanagi makholno amate hekta dese wai asi hairam laga makhunda ngaingamdana
चंखी। मसी यौरक्लबा मतंग असिददि हानगी उचीना मथंता हाइजै। फै अैना अदुक सेंगना ताहौबा मखोलदुबु कनामतना ताहौद्रबको। अदु ओइरबदि अैसु ताररोय। ऐ मसिगी मरमदा काउथोक्लगे। महाक्ना ताखिबा मखोल काउथोक्पा ngamnabagidamak तोंगानबा वखल अमदा पुक्निंग चिंगसिन्नबा फना यामना कन्ना होटनाजरमी। अदुम ओइनमक ngaihakki matung ngasaygi ninbagi makhol amukasu tarai। handang mukti mahakki wakhal asigi athupasi masamakna khangdoknaba thiragedo mabukningda chapyungna leple। masigidamak thauna phudoktuna manglomda changsinba haurami। masigi tanda sida kadomdagino mafam marang ikang hek khanghaudana kanagumbana taribro kaubagi makhol ama tarakhi। uchina haujik kaubagi makhol ama takhibadu kadomdanone leiduna yenglingei cherak asida amuk kaubagi makhol tarai। kamdaubiri aigi marup loi। uchina mahakbu masakti uba phangdana hanna hanna kaubagi makhol taraga chamamnaba poklami। mahak khangki kijarakhi। masimaktabu aswaida kuina leiya ponte khanduna chelagi hotnai। talagasida amukka hanna kaurai। taribro ai thebani nangbu kiruganu karisu hayu nang karigino nathanta hujikpu matam asida uchi thebagi wata sida ikai jaman khibadagi maru thokluk tharaga hairei। khangdedo itaw kari haigadawano aingonda tahaidaba angak angakpa makhol tahanbagi wani se। adu aina yamna henna hekta ngaklibadi ayak itomta natana kanamatana tadabani se। ai thawai nungai mandabadagi haujiksi madugi makholdu khunguliduna khangdokluge thoklakibani। is adugi wa oireko nahakna taiba makholdudi karisu natedo pakhatlunu turelgi isingi iraukholni। uchina yamna ngakna hanglai haujiki dubu kari haiba nate turel haibasibu kari karamba posakno haiwani। thebana noklaga hairei nang haujik phawba turel masak khangdabako sasilao ibani chatminasi ai nangonda turel haibadu kamdawi yenghanbige। uchi thebagi wa taraga kijaba poi। kijarabasu kijana mahakna thebaga chatmina ninglami। maramdi mahakna takiba makholadu taseng tasengna khangdoklaga mahakpu angauba sikhiba marupsingi mafamda thajanabagi paudam ningli। uchi kithikirumna thebagi matung inaduna turel yengnabagi lakminai। thebana uchibu mama pokngaidagi amukta chachadriba lambel narak mongsong pothi pokum mapaigi mathak amasung leikut leitong nungai marakta tubat tubat samduna turel tana purai। tolaba uchina ngasi phawbagi manungda asida karigumbadasu makhun manungdagi asuk yamna sangba lambeldi mamana hek pokpadagi chachakidri। mahak yamna kijaba phawrami। mabani phana yamna sangna chatlabagi matung torban yaurakle। uchina turel ingak ngakna mamit kuptana yengli। achauba ichelgi ipakni yamna tamna phawba ising natana karigumbi amatasu uwa phanglamde। pumnamaksi uraga mahak samamnarakhi loinana kisu kijarami। mahakna thebada hairei itaw masidi yengbada pukning asi namduna tujunghalibo। thebasu uchina hairibo wadu yaningna hairei chummi। nahakna thamliba wafam tasengnamakki masigi turelsi yamnamaki matik mayai chenba turelni। sasilao masigi turelsida aigi marup ama lei
mahak sakhangnahange. Mabani torbanda phana yamna sangna chatminaraba matung torban maya nakna thamna mathakta hangoi ama tongduna leirami. Hangoigi machu thamnagi machuga karimata khetnade. Munna yengsindrabadi masak ude. Hangoina makhoi ani itha thajadana lakminaba uraga hairei. Kadomdano phut phagdoraklibasina marup khoibu. Ai taramna okjari. Theba ngaihak tumin leplaga hairei. Karisu nateda marup. Adu itaw nahakna aigi marup sigi wakhal tawbiyu. Hauzik ayamuk hanjakhragi. Karisu nateda marup. Adu itaw nahakna aigi marup sigi wakhal tawbiyu. Hauzik ayamuk hanjakhragi. Thebana uchi hangoida sinaramlaga mahak masamakti torban paring machinjak thiduna hanki. Uchi theba hankraba matung kitik kirumna turel khongnungda kumtharai. Mahakna ising khongnungda sum yengthabada ising manungda mahak masamaki kitik kirumbagi mamigi saptam taduna leiramba urai. Masi mahaki wakhalda mahak masamaki mamini khangjaramde. Maram asina mahakidamak nungaibidana hanglai. Ho maru nangbu kana oirabano? Karigino asuk yamna kizaribadubu. Natte nangbu aidawna ising hainadabra haiba. Uchina hangliba wakhum halakpa amatta taba phanglamde. Mahaki wakhalda aina hanglibasi mahakna tadana tawribani khanduna hanna hangli. Somdana hangoina khalina mangonda oiramale lauduna hairei. Karisu kizabideda. Aihakti isingdasu hainei. Kangphaldasu leiba ngami. Masi aihaki mapokni. Ningtham thada ising phamjanba matam adudadi ai isingda leite. Ningtham pantha natana atei panthadi ai isingda dum lengdina lei. Ai ising sanglibani. Ngaiyak leiraga mahakna uchida hanglai. Natte itaw nangbu inakta lakningbra haiwani. Uchi ngakchana na hanglai. Ai sibu adongi nanakta lakpa kamdawna ngamgani. Aidi iroibasu haidi haitana. Hangoina haidei. Adugi wabu wawaina khaladana. Kayam lupono ai nangonda. Laushing ama take. Yengoi ahanbada khuudu konsilaga. Khudungna laibakta leplaga. Ninggangna phamgadaba. Aduga namaiduna nongthakta onkhatkadabani. Adudagi amuk ngamjabi hau thaduna nongthakta chongkhatkadabani. Adumaina tawrabadi nang aigi nak yaurakpa soidre. Uchina mahaki marupna takpiba wa lauduna mahakna mamai nongthakta onkhatlaga ngamjabi hau thaduna nongthaklomda phanchongkhatlami. Makha taraktrigai mahakna koyeng yengbada yamna phajakraba achauba chingjau ama mitna sangsangna uhawi. Asuk phajakraba chingjau asibu uraga mahaki wakhalda masibu kari oigadawribano samamnaba pokhi. Khudakta mahak amuk isingda jam tasili. Mahak ising manung yamna luthana tasillami. Tolabasina hainingai leitana kijaba poklami. Mahakna thawai hingnabagidamak araiba pangal sizinaduna makhong makhut kanna hotli. Asum tawraba khaktada mahak uchin nachin ising manungdagi phagolakpa ngamjari. Mahak yamna sauningna hangoida laurai. Hai hangoigi macha nangna engonda namthak tawba saradana. Hangoina hairei. Ngai khone taptha khone phingat khinu maru. Nangbo aigi wasi amukta hana takho haibani. Nahakna hauzik engonda kanna sauninglibasi aigi wa laubadagi isingda tasinduna punglup luple haibagi oirini. Adu pharene ai wa ama hange. Nahakna mathakta wangna chongkhatpaduda kari urakpa. Madu khaktang hayudana to. Uchi ising manungda lupsilubagi siramnida khanduna kizabadagi masa thak thak nikli.
ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯁꯨꯗꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯔꯨꯞ, ꯑꯩꯅ ꯌꯥꯝꯅ ꯋꯥꯡꯕ ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯎꯍꯧꯏ꯫ ꯍꯪꯉꯣꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ, ꯑꯗꯨ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯤ ꯎꯆꯤ ꯍꯧꯆꯣꯡꯕ ꯊꯣꯜꯂꯕꯅꯤ꯫ ꯎꯆꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯪꯉꯣꯏꯅ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯑꯃ ꯊꯣꯟꯕꯤꯕꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯪꯉꯣꯏꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯛꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯇꯝꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯁꯣꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯗꯕ ꯑꯁꯤꯗ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯋꯥꯔꯦꯝ ꯌꯥꯝꯅ ꯉꯥꯡꯂꯦꯕꯣ, ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯋꯥ ꯂꯣꯏꯅꯃꯛ ꯈꯪꯏꯀꯣ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤ ꯌꯦꯡꯂꯒ ꯅꯣꯡ ꯇꯥꯗꯕ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯁꯥ ꯑꯃꯠꯇꯅꯁꯨ ꯆꯥꯅꯕ ꯐꯪꯗꯕꯒꯤ ꯀꯡꯉꯥꯎꯅꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯁꯥ ꯑꯃꯅ ꯃꯕꯨꯛ ꯂꯥꯝꯕꯗꯒꯤ ꯆꯥꯅꯤꯡꯃꯟꯈꯤꯕꯗꯒꯤ ꯃꯌꯥꯗ ꯍꯨꯛꯆꯜꯂꯨꯕꯗ ꯌꯥꯔꯛꯇ ꯄꯟꯕꯗꯒꯤ ꯇꯤꯟꯈꯥꯛ ꯁꯤꯠꯇꯣꯛꯄ ꯑꯣꯏꯅꯔꯤ꯫ ꯎꯆꯤ ꯃꯌꯥꯝ ꯄꯨꯂꯞꯅ ꯍꯥꯏꯔꯛꯏ, ꯍꯩ ꯎꯆꯤ ꯃꯆꯥ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒꯤ ꯊꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯣ, ꯀꯅꯥꯅ ꯈꯪꯅꯣ ꯅꯉꯣꯟꯗꯒꯤ ꯂꯥꯏꯅꯥ ꯂꯧꯅꯔꯛꯇꯅ ꯇꯣꯛꯀꯅꯤ꯫ ꯎꯆꯤ ꯃꯁꯥꯃꯛꯀꯤ ꯁꯥꯒꯩꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯏꯟꯊꯣꯛꯄꯤꯔꯛꯄ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯝꯃꯤ꯫ ꯀꯔꯝꯅꯗꯤ ꯇꯧꯒꯅꯤ, ꯏꯟꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ꯫ ꯂꯩꯕꯁꯨ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯁꯥꯒꯩ ꯊꯥꯗꯣꯛꯂꯝꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯒ ꯃꯍꯥꯛ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯎꯃꯥꯏꯕꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯏꯕ ꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯌꯦꯡꯉꯨꯅꯦꯁꯦ ꯀꯌꯥꯝ ꯋꯥꯡꯅ ꯄꯥꯏꯔꯤꯕꯅꯣ, ꯃꯍꯥꯛꯇꯤ ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯉꯩꯒꯤ ꯆꯤꯡꯖꯥꯎꯗꯨ ꯎꯔꯝꯕ ꯌꯥꯔꯤ꯫ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯤꯡꯖꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯂꯤ꯫ ꯎꯆꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥ ꯄꯨꯡꯆꯣꯛ ꯆꯣꯛꯊꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯃꯄꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯕ ꯆꯤꯡꯗꯨꯝ ꯃꯊꯛꯇ ꯎꯆꯤ ꯍꯅꯨꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯏ꯫ ꯎꯆꯤ ꯍꯅꯨꯕꯅ ꯃꯉꯣꯟꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯄꯨꯅ꯫ ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯐꯝꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕꯗꯤ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯕꯁꯨ ꯎꯃꯥꯏꯕꯤꯅ ꯏꯄꯨꯕꯨ ꯎꯕ ꯐꯪꯗꯕꯁꯤꯅꯤ꯫ ꯏꯄꯨꯗꯤ ꯇꯨꯕꯨꯡ ꯇꯦꯛꯇꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯒ ꯅꯁꯨꯗꯤ ꯀꯜꯂꯛꯆꯩ꯫ ꯑꯗꯨ ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯖꯔꯁꯅꯨ, ꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎꯗꯨꯕꯨ ꯎꯕ ꯐꯪꯕ꯭ꯔꯥ? ꯎꯆꯤ ꯍꯅꯨꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯒ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯏ, ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯝꯍꯥꯡ ꯑꯁꯤꯗ ꯆꯥꯛꯇꯥꯕ ꯁꯥ ꯄꯨꯝꯅꯃꯛ ꯃꯁꯛ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯏ꯫ ꯑꯩꯅ ꯏꯔꯣꯏ ꯁꯪꯒꯨ ꯂꯦꯡ ꯂꯦꯡ ꯆꯠꯅ ꯍꯧꯔꯤꯕ ꯑꯁꯪꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯁꯨꯡ ꯑꯁꯪꯕ ꯅꯥꯄꯤ ꯆꯥꯕ ꯊꯦꯕ ꯑꯃꯁꯨꯡ ꯈꯣꯟꯊꯥꯡ ꯌꯩꯅ ꯈꯣꯡꯕ ꯂꯝꯍꯨꯏ ꯎꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯎꯃꯥꯏꯕꯤꯅ ꯑꯩꯕꯨ ꯎꯕꯗꯒꯤ ꯆꯥꯅꯤꯡꯗꯨꯅ ꯍꯨꯝꯊꯔꯛꯄꯗ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯏꯁꯥ ꯀꯟꯖꯅꯕꯒꯤ ꯍꯣꯠꯆꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯣꯠꯇꯨꯅ ꯈꯥꯡꯏ꯫ ꯑꯗꯨꯒ ꯍꯣꯏ, ꯑꯩ ꯅꯍꯥꯛꯀꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯨ ꯐꯥꯎꯗꯤ ꯎꯏ꯫ ꯅꯍꯥꯛꯅ ꯄꯜꯂꯤꯕ ꯆꯤꯡꯖꯥꯎꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯊꯥꯖꯧ, ꯆꯤꯡꯖꯥꯎꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯀꯥꯎꯊꯣꯛꯈꯤꯕꯅ ꯅꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ, ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯔꯅꯥꯏ ꯍꯩꯅꯖꯔꯛꯀꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯍꯅꯨꯕꯅ ꯍꯥꯏꯕ ꯋꯥ ꯃꯨꯟꯅ ꯇꯥꯁꯤꯜꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯉꯩ ꯑꯩꯅ ꯎꯈꯤꯕ ꯃꯗꯨꯒꯤ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯅ ꯅꯥꯄꯜ ꯀꯥꯅ ꯉꯛ ꯍꯪꯒꯠꯅ ꯂꯦꯞꯄꯒꯤ ꯐꯤꯚꯝ ꯎꯈꯤꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯀꯥꯎꯊꯣꯛꯂꯁꯤꯒꯦ? ꯆꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯨꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯍꯅꯨꯕꯗ ꯍꯥꯏꯔꯛꯏ,
ꯅꯁꯨꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯅꯁꯨꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯏꯄꯨꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯂꯦ꯫ ꯑꯩꯅ ꯎꯈꯤꯕ ꯆꯤꯡꯖꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯂꯤ꯫ ꯎꯆꯤ ꯍꯟꯅꯨꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯣ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯍꯟꯗꯦꯅꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯏꯜꯂꯨꯅꯦ꯫ ꯑꯩꯒꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯆꯧ ꯍꯥꯏ ꯋꯥꯅꯤ꯫ ꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯅꯤꯡꯉꯥꯏꯗꯨ ꯈꯤꯠ ꯇꯣꯛꯂꯣ ꯍꯥꯏꯕ꯫ ꯅꯍꯥꯛꯅ ꯂꯝꯖꯥꯎꯗ ꯆꯠꯂꯤꯉꯩ ꯎꯃꯥꯏꯕꯤꯅ ꯍꯨꯝꯊꯔꯛꯇꯨꯅ ꯁꯤ ꯇꯣꯛꯀꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯖꯥꯎ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯍꯅꯨꯕ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯖꯥꯎ ꯊꯤꯕ ꯊꯣꯛꯂꯛꯈꯤ꯫ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯇꯨ ꯆꯣꯝꯃꯤ ꯑꯃꯁꯨꯡ ꯃꯀꯣꯛꯇ ꯑꯆꯧꯕ ꯑꯀꯣꯟꯕ ꯃꯆꯤ ꯄꯥꯜꯂꯤ꯫ ꯃꯁꯤ ꯏꯔꯣꯏꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯏꯔꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯨꯝꯖꯔꯤ ꯑꯆꯧꯕ ꯑꯉꯝꯕꯕꯨ, ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯀꯨꯟꯕꯤꯔꯝꯂꯤꯕꯁꯤꯅ? ꯏꯔꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯋꯥꯕꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯉꯝꯗꯗꯅ ꯇꯧꯕꯅꯤ꯫ ꯑꯩ ꯁꯤꯒꯗꯧꯔꯦ꯫ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯕ ꯃꯥꯏꯕꯅ ꯇꯥꯕꯗ ꯑꯉꯛꯄ ꯋꯥꯕꯨ ꯇꯥꯛꯄꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯅꯉꯣꯟꯗ ꯎꯆꯤ ꯑꯃꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯉꯥꯏ ꯐꯗꯅ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯎꯆꯤꯒꯤ ꯃꯃꯤꯠ ꯈꯛꯇꯅ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯩ ꯎꯆꯤ ꯍꯥꯏꯔꯤꯕꯗꯨ ꯈꯪꯗꯕꯅꯤꯁꯦ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯃꯥꯏꯕꯅ ꯃꯁꯤꯒꯤ ꯂꯥꯌꯦꯡꯕꯁꯤꯕꯨ ꯀꯔꯤ ꯈꯟꯗꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯍꯧꯖꯤꯛꯀꯤ ꯏꯔꯣꯏꯅ ꯃꯉꯣꯟꯗ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯝ ꯂꯥꯛꯇꯝ ꯇꯥꯔꯒ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯃꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯁꯥ ꯑꯁꯤꯅꯕꯨ ꯑꯩꯍꯥꯛꯀꯨꯝꯕ ꯄꯤꯁꯛ ꯄꯤꯛꯄ ꯎꯆꯤ ꯃꯁꯛ ꯈꯪꯂꯝꯗꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯄ ꯃꯤꯠ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯑꯣꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯇꯣꯜꯂꯕ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠ ꯃꯆꯥ ꯑꯁꯤ ꯅꯠꯇꯅꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯝꯕ ꯇꯥꯔꯤ꯫ ꯃꯁꯤ ꯈꯟꯕꯗꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯅ ꯏꯔꯣꯏꯗ ꯍꯥꯏꯔꯛꯏ, ꯍꯦ ꯑꯉꯝꯕ, ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯆꯔꯤꯕ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯎꯆꯤꯅꯤ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠ ꯑꯅꯤ ꯄꯥꯜꯂꯤ꯫ ꯑꯗꯣꯝ ꯄꯨꯛꯅꯤꯡ ꯆꯤꯡꯅꯕꯤꯗꯅ ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃ ꯂꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯎꯆꯤꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯏꯔꯣꯏꯒꯤ ꯃꯤꯠꯇ ꯆꯪꯈꯤ꯫ ꯏꯔꯣꯏ ꯃꯁꯥ ꯂꯦꯡꯖꯕ ꯉꯝꯗꯅ ꯂꯩꯔꯝꯕꯗꯨ ꯎꯆꯤꯒꯤ ꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯔꯣꯏꯒꯤ ꯋꯥꯈꯜꯗ ꯎꯆꯤꯒꯤ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯜꯂꯕꯅꯤ ꯈꯟꯖꯩ꯫ ꯃꯍꯥꯛꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯆꯞ ꯂꯦꯞꯈꯤ꯫ ꯏꯔꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯃꯈꯣꯡ ꯇꯥꯅ ꯊꯤꯟꯕꯤꯕ ꯉꯝꯒꯅꯤ꯫ ꯎꯃꯥꯏꯕꯤꯅ ꯅꯍꯥꯛꯄꯨ ꯆꯦꯟꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯑꯩꯒꯤ ꯈꯣꯡ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯏ ꯑꯃꯁꯨꯡ ꯏꯔꯣꯏꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯩꯒꯤ ꯏꯅꯥꯎ, ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯍꯟꯈ꯭ꯔꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯤꯡꯕ ꯂꯥꯛꯂꯕꯗꯤ ꯑꯗꯨꯝ ꯂꯥꯛꯎ, ꯎꯅꯁꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯏꯔꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ ꯑꯉꯝꯕꯕꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯂꯝꯕꯦꯜꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯔꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯎꯆꯤ ꯃꯥꯡꯗ ꯆꯪꯁꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯂꯝꯗꯦ꯫ ꯁꯨꯝ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯝꯕꯦꯜꯗ ꯀꯩꯁꯥꯜ ꯑꯃ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯎꯆꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯍꯥꯛꯁꯤ ꯄꯥꯡꯒꯜ ꯁꯣꯟꯗꯝꯅꯗꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯎꯆꯤꯅ ꯃꯅꯥꯛ ꯈꯔ ꯅꯛꯁꯟꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯣ ꯀꯩꯁꯥꯜ ꯌꯥꯝꯕ꯫ ꯀꯩꯁꯥꯜ ꯃꯅꯥ ꯆꯞ ꯊꯥꯡꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ, ꯍꯣ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯩꯁꯤ ꯀꯩꯁꯥꯜꯅꯤꯅꯦ꯫ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯀꯨꯟꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯦꯞꯈꯠꯂꯒ ꯍꯟꯅ ꯑꯃꯨꯛ ꯀꯧꯔꯛꯏ, ꯃꯥꯅꯤ, ꯑꯩꯁꯤ ꯀꯩꯁꯥꯜꯅꯤ, ꯀꯩꯁꯥꯜ꯫ ꯀꯩꯁꯥꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯎꯔꯒ ꯎꯆꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ,
ꯑꯩꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯀꯔꯝꯅꯕꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ? ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯀꯩꯁꯥꯜꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯌꯥꯝꯕ, ꯅꯍꯥꯛꯇꯤ ꯊꯥꯉꯩ ꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯐꯖꯕ ꯁꯥꯅꯤ꯫ ꯑꯗꯣꯝꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯀꯔꯤ? ꯌꯥꯝꯕ, ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃ ꯌꯥꯎꯖꯔꯤꯕꯁꯤ ꯂꯧꯕꯤꯒꯦ ꯂꯧꯕꯤꯌꯨ, ꯃꯁꯤꯅ ꯌꯥꯝꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯏ꯫ ꯎꯆꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯄꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯈꯛꯇꯪ ꯌꯥꯎꯖꯔꯝꯕꯗꯨ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯀꯩꯁꯥꯜꯗ ꯆꯪꯈꯤ꯫ ꯀꯩꯁꯥꯜ ꯊꯤꯟꯊꯗꯅ ꯃꯄꯥꯡꯒꯜ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯎꯆꯤꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯎꯔꯛꯈꯤ꯫ ꯎꯆꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯀꯠꯊꯣꯛꯄꯤꯔꯝꯂꯦ꯫ ꯀꯩꯁꯥꯜ ꯎꯆꯤꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯀꯩꯁꯥꯜꯅ ꯎꯆꯤꯗ ꯍꯥꯏꯔꯛꯏ, ꯎꯆꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯌꯥꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯏꯅꯥꯎ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯤ꯫ ꯑꯩ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯍꯥꯛꯅ ꯃꯗꯨꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎꯒꯤ ꯆꯤꯡꯈꯣꯡ ꯇꯥꯟꯅ ꯄꯨꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛ ꯄꯨꯕꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯏꯁꯤꯡꯅ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯤꯠ ꯇꯥꯡꯂꯤꯕꯁꯤ ꯐꯕ ꯌꯥꯔꯤ꯫ ꯀꯩꯁꯥꯜꯅ ꯎꯆꯤꯕꯨ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯎꯆꯤꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯊꯛꯆꯔꯝꯃꯤ꯫ ꯑꯃꯨꯛ ꯀꯩꯁꯥꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯕ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯏꯅꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤꯗꯣ꯫ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯁꯥꯁꯤꯡꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯈꯪꯅꯕꯒꯤ ꯂꯝꯕꯦꯜ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯁꯨꯡ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯪ ꯄꯟꯊꯍꯟꯅꯤꯡꯂꯕꯗꯤ ꯑꯩ ꯄꯟꯊꯕꯁꯨ ꯌꯥꯏ꯫ ꯎꯆꯤꯅ ꯀꯩꯁꯥꯜ ꯄꯟꯊꯍꯟꯅꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯁꯥꯁꯤꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕꯅ꯫ ꯎꯆꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯁꯥꯜ ꯍꯟꯈꯤꯅꯕ ꯍꯥꯏꯖꯩ꯫ ꯍꯧꯖꯤꯛ ꯎꯆꯤ ꯃꯊꯟꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯉꯛꯄꯒꯤ ꯃꯄꯥ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯃꯤꯠ ꯎꯔꯝꯂꯦ꯫ ꯎꯆꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯃꯟꯕꯗꯒꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯒꯤ ꯃꯇꯧꯒꯨꯝ ꯑꯃ ꯎꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, ꯍꯧꯖꯤꯛꯁꯤ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯀꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ? ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯂꯩ, ꯌꯥꯝꯅ ꯂꯩꯔꯤꯌꯦ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯅꯈꯨꯠ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯒꯗꯕꯅꯤ꯫ ꯅꯤꯡꯒꯥꯡꯅ ꯐꯝꯃꯨ, ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯇꯤꯡꯈꯠꯇꯅ ꯆꯣꯡꯈꯠꯂꯨ꯫ ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯍꯥꯏꯔꯤꯕꯁꯤꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯣꯡꯈꯠꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯎꯆꯤ ꯑꯇꯤꯌꯥꯗ ꯌꯥꯝꯅ ꯋꯥꯡꯅ ꯄꯨꯈꯠꯈꯤꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯠꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯤꯗꯅ ꯎꯆꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯎꯆꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜ ꯑꯃꯗꯤ ꯊꯝꯅꯥ ꯑꯃꯁꯨꯡ ꯊꯝꯅꯥꯗ ꯇꯣꯡꯕ ꯍꯪꯉꯣꯏ ꯎꯔꯛꯈꯤ꯫ ꯍꯪꯉꯣꯏꯅ ꯎꯆꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯄꯗꯒꯤ ꯍꯥꯏꯔꯛꯏ, ꯎꯆꯤꯌꯣ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯤ ꯎꯃꯥꯏꯕꯤ ꯀꯧꯔꯕꯅꯤ꯫